District Health Society Thoubal Nasindu Nasaliba Chahi Lisingani Kunmangagi, District Level ASHA Convention Nasi Thoubal Wang Matabaliba, CMO Office Thoubal Complex the pangthokkhrae, Thoramadu the District Health Society Thoubal Chairman Suwerivi, DC Thoubal Hena Kamai, IAS na Atoiba Mitunglen, CMO Thoubal Dr. Y Nokul na Thoram Mapu, District Family Welfare Officer Thoubal Dr. KH Trustee, District AIDS Control Officer Thoubal Dr. Y Vijendra, District Nodal Officer NP NCD Thoubal Dr. M Bikramjit amadi District Malaria Officer Thoubal Dr. L Lalit Kumar na akadama mitunglen sing oina saruyaki Thoramadu da Thoubal District ki manung chana leiriba apunba ASHA worker chaniga humputaruki manungda thoidok hendok laba ASHA tarabu khankatuna Best ASHA Award sing ngasigi mitunglen sing na yentoktuna pungning thogatki atoiba mitunglen gi warol piraduna DC Thoubal hena kamaina ngasi ekhogi ASHA worker sing na health sector gi damak tobiriba Thoudangsi aduki matik chawi ASHA sing yaudravadi health sector si awaba mo oigani makoigi Thoudangsi doctor amana tawriba Thoudang asidagisu hena sauriba amani haina ASHA sing bu apenba phongtokladuna makatana ASHA sing na mahusagum harau minokal loinana praja miyambu loinabiu hena fava health sector ama oina bahonabada adumak saruk yaviu haina apil tawki Lekai da haisera in far-flung areas oijaragasu, remote areas oijaragasu, noina chatlaga thabak subi bagi damakta. Thank you haige and asas miyamse aigi experience sida doctors dagi hena knowledgeable oye habidu aidi adum haininge aina haininge because anabagi the close communication close kneadedly thabak subase asas miyamne aduna noigi aphabat thabak se topi ganu aduga phase of the district hospital se noi oye habidu haijage and we will continue to work together in the days to come aduga ekhoigi healthcare sector sida maru oina very important oiba